ngasi nungdarang phongba chifongsingligi maruoiba pau kharakhak khomgacharaga mayamda share tawjage ahanbada Rajmidi City da miron binupi ama angang unaraba matung laikhidrei doctor na thawaidaba amadi siksindabani haina imung manungna irang khawrakhre North AOC da leiba Rajmidi City da miron binupi ama angang unaraba matung laikhidabadagi imung manungna misi asi doctor na thawaidabadagi amadi siksindabadagi thokpani haina irang khawrakhre angang unabada laikhidraba nupi adu phairen mamongbi panthoi debi sei kunthraga nipan mapuroiba singkhai nganba allies bungsi khagempali nganpi thongdagi thawdok asigi matangda imung manungdagi phangba pauda haukiba numaijing numita panthoi Rajmidi City da pukhatuna Dr. Surkumar gi makhada ma ki patient oina layeng lakhibani ma ngarang nungthil normal oina angang nupa ama unarba matung I ka hena satpadagi laikhidabani masi doctor na section dabadagi thokpani Dr. Surkurmana lale haijadriba phawba asiba haksang lokhiroi loinana ma ke license ka kadabani mafam amatada mak pu thaba puba yaroi haiki masigi matangda medical superintendent gi maikedi phongdokpada panthoi angang unaraba matung nawphum satkraba tungda I tapna khakhigadobudu adu khaktana I ka hena satpadagi masa suanthabada natana BP low oibadagi hidak kapham thokpa kaptuna section na ngamba makhai honakhi I satpa khaknabai hidak kaptuna ngamba honajaki Dr. Ishor natabana kanba ngamkhidre Dr. Sohiba lankiba lairabasu ngakpiyu haina MS na aiki amaromda sarkar gi amadi private hospital da angang unabada mama laikhidre haibigi thawdo asi ngasi ngarang tagi nate kayarak hanna thoktuna miyamna khongjang kya changshinba laikhrabani hairi miyamna irang horakhiba aduda police team ama laktuna control tawkhre haina su pauksiyesna makhatana phungdorakli atopa paw manamu yu sungbada sizinaba hamai bora kungohumdoi fagatkhre Lakadoriba November 3 pangthokadoriba Thawal district ki manungsana leiriba Wangjing Tentha amadi Lilong Assembly gi Sairak ki mikhal asigi damakta section thorangi thabok lokhat poina Thawal district police ki ASP oiriba Dr. S Ibomsa gi miyang makhada ngasi ayuk pung 5 dagi 3 phawba Khongjom police station gi manungsana leiba yumsa maromda CDO na thibuhum gi thabak satakhre thibuhum aduda nupa amadi nupi sahum gi yangkhai rom verification tobagi thabak satakhi Thibohum badugi manungsana imung samarom adugi manungdagi yu sungbara sizinaba tongan ba hamai bora kungomdoi phagalle hainasu pauksiyesna makhatana phungdorakli atopa paw manamung sorok mayaida pukri sana ising tunghanba koilas thaba haitaba thikadar engineer sarkar na sairak piyu Manipur miyamna laikha lambida sathok chasin tawriba national highway state highway amadi intervillage road ching asida hojik nongju thagi matam asida lambi sathok chasin tawbada miyamna khwaidagi awaba mayoknare miyamna awaba mayoknari basi koilas thaba loiraba mathakta pankhriba tuan ba lambi sing asigi koilas mathakta pukri san ising tungsinduna leiba asina satok chasinda accident thokwanba amadi gari amadagi amada ising kapsinbagi thawdok toina thokpadagi lambi nami khana hanba haibadu oire koilas thaba loiraba lambi kayada pukri san ising tungsinduna lairibasi lambi sembagi thabak tawkiba thikadar amadi lambi sembagi thabak adubu yengsinnabagi damakta lairiba public work department PWD gi mari lainaba engineering singi asauba maral oifam thoi Maramaduna Hiramasigi Matangda Manipur Sarkarna Athubada Miyeng Sangduna Koilas Thaba Sorok Mayad Ising Pukri Sana Tunghal Libasida CNB engineer Amadi Tikadar Sing Tigatuna Ain Goeba Serak Pipam to E Haina Praza section Kiana Presta Fongdurakli Miyoi Kiana Presta Fongdok Libasigi Matung Inadi Housing Impal Sar Manung Amadi Akoiba Mapam Singda Lairiba Koilas Thaba Lambigi Mayada Pukri Sana Ising Tungmana Ayambo Oire Aduga Lambigi Nak Yet Ising Sentokinaba Saliba nala sing asisu ising sian mangamdana pakhalakpadagi lambigi saruk sing pungthum thumjinba kaya amasu yaure masina nongju tha mata masida lambi satok sin tawriba miyoi singda aduki mati khodong thiba thokale PWD da phamduna engineer oiraga talap sauna saduna lairiba thikadarna lambi sema matamda niyam sumna quality control tawduna semanba ngamdaba masagi mathau masak khangdaba engineering sing sarkarna masak khangdu masigi matungda koilas mayayda ising thongsilliba lambi sing asi karamba thikadar singna lambi semagi thabak tawkhibano haiba adu mayek sengna thigalaga chief minister na pifam thokpa sairak piduna yade haiba khangan pham thoi hairi hiramsigi matangna pauksi esina PWD lambi thong sembagi lamda achauba thodang loriba masak maming tak thokningdaba
machine chatpa engineer amaga phone da wari sanaba matamda phongdorakhibadi koilas mayai da pukri sana ising tunghaliba lambi gi nak yeta lairiba ising sinthokpham oiriba nala sing ising sinthokpham ngamdana sorokta amuk hana pasidangdiba punama asi thikadana lambi semada yengsinabagi damakta lairiba mari lainaba engineering sing amadi thikadar sing asoba maralni daita lairiba engineer amasung thikadar animakna lawpham thokpa thodang adu laudana niyam sumdana lambi sembagi thabak tawkhibadagi oirakhiba ngaktani haiki masak maming tawthokningdaba engineer asina makhatana phongdorakhibadi mathau ningthina pangthokningba engineer kaya busu sakti leba miyoi kharana nampu hapuda lambi semliba thikadar singi sendong hena phangnaba yengsinbagi thabak sathahandaba kaya yawi kariguma niyam sumna haibadi quality control tawna lambi semnaba hairuba mari lainaba SO engineer transfer tawthokpa amadi kian khanganbagi thabak sathaba yawi maduna achumba tawsi hairabadi makoktagi hauna sumthokpa mathau tai hainasu phongdoki haina poksisna makhatana phongdorakli topa maruoiba paw manamu mayamnasu thodo hendokna khangnaraba wafam amani Imphal East simyam hauji nung COVID-19 Manipurda sandororiba sida adum yamna wangna satliba jaga amani positive oiba mi masingda sigi maruoiba paw manamu Imphal East ki ambulance animak yadabadagi COVID-19 patient sing puthok pusin tawbuda khudongchadaba mayoknare COVID-19 laisa thengnanaba front line na sungthoktuna hotnariba Imphal East ki doctor nurse amadi atai health sector ga mari lainana thabak tawriba singna ambulance laitabadagi haujuk yamna sauna awaba mayoknare Imphal East ki oina ambulance ani lairiba asisu haujuk yadabadagi workshop ta laikhre masina maram oiduna COVID-19 positive oiba miyoi sing COVID care center puthok pusin tawbuda aduki matik khudongchadaba mayoknare hairi loisilakpada maruoiba paw manamu gym manakta mobom ama pokhaibadagi mipaina khre ngarang numidang pung 8:30 taba matamda Singjamai police ki manungsana kwa kaithel haino khungnembi pukri mapalda Lion Gym gi gate mayada mobom ama pokhaibadagi mipaina khre Lion Gym asi lekai duda leiba Dr. Maibab Lucky Kanta kawbo miyoi amana salaibani numit khudingi oina numidang wairamda gym lakpa miyoi sing sanaba loiraga hankraba matung gym thong lonchilaba matungda khanghaudana mobom adu wall maya nakna pokhairakpani hairi khudakta Singjamai police ta paw pibadagi security gi kangbu laktuna thodok thokphamda thijin humjinbagi thabak satakhi maduda pokhai khraba mobom gi saruk khara phangbangamkhi hiramasiga mari lainana mobom pokhai hankriba asi thigat pinabagi damakta ngasi Imphal West SP dasu ayiba wakat chirol ama pisingra hanasu pawksi esina makhatana phongdoroli duga mayam ngasigi asiki oiba maroiba pawksi matang asai lusinjarage adu singchoi shoiduna horen pung 8 hendrok pop 8 makhai da waida mayamda ana ono I paw sing ngasigi thokpa thokdo thokti maroiba lokachraga singchoi shoiduna amu update pijarake adu phok ngai minarasi matang asai goina kainarasi thank you